ꯆꯥꯎꯔꯕ ꯆꯤꯡ ꯑꯃꯒꯤ ꯎꯃꯪ ꯑꯃꯗ ꯂꯩꯇꯅ ꯄꯤꯛ ꯊꯟꯕ ꯌꯥꯝꯅ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯀꯤ ꯎ ꯑꯃꯗ ꯎꯆꯦꯛ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯄꯥ, ꯎꯆꯦꯛ ꯃꯃꯥ ꯑꯃꯗꯤ ꯎꯆꯦꯛ ꯃꯆꯥ ꯉꯧꯕꯤ꯫ ꯎꯆꯦꯛ ꯉꯧꯕꯤ ꯑꯗꯨ ꯃꯇꯣꯝꯇ ꯄꯣꯛꯄꯒꯤ ꯏꯔꯥꯡ ꯂꯥꯡꯖꯕ, ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕ ꯎꯆꯦꯛꯅꯤ꯫ ꯎꯆꯦꯛ ꯃꯃꯥ, ꯅꯆꯥꯁꯦ ꯐꯖꯅ ꯁꯦꯟꯅꯧ꯫ ꯁꯣꯗꯥꯟꯕꯅ ꯂꯥꯛꯂꯒ ꯐꯥꯈꯤꯅꯤ, ꯑꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯄꯥꯏꯍꯟꯈꯤꯅꯨ꯫ ꯀꯔꯤꯁꯨ ꯂꯥꯞꯅ ꯄꯥꯏꯗꯕꯅꯤ, ꯑꯁꯤꯒꯤ ꯂꯩ ꯃꯔꯛ ꯑꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕꯅꯤ꯫ ꯍꯣꯏ ꯐꯔꯦ, ꯑꯩꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯆꯥꯅꯕ ꯈꯔ ꯊꯤꯔꯨꯈꯤꯒꯦ꯫ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ, ꯍꯧꯖꯤꯛꯀꯥꯟ ꯁꯥꯗꯥꯟꯕ ꯌꯥꯝ ꯂꯥꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯎꯆꯦꯛ ꯃꯄꯥ ꯑꯗꯨ ꯃꯆꯥꯛ ꯊꯤꯕ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯎꯆꯦꯛ ꯉꯧꯕꯤꯅ ꯂꯩꯁꯤꯡ ꯑꯗꯨꯗ ꯈꯣꯏꯍꯤ ꯊꯤꯖꯕ ꯂꯥꯛꯄ ꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯁꯟꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯗ ꯄꯥꯎ ꯇꯝꯂꯨꯔꯁꯤ꯫ ꯑꯗꯨꯗꯒꯤ ꯈꯣꯏꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯥꯏꯔꯛꯂꯒ ꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯎꯆꯦꯛ ꯑꯃꯈꯛꯅ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯉꯝꯕ꯭ꯔꯥ? ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯀꯥꯎꯔꯕꯔꯥ? ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯄꯔꯥ ꯇꯝꯕꯤꯁꯤ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯎꯆꯦꯛ ꯉꯧꯕꯤ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯉꯧꯕꯤ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯃꯌꯨꯝ ꯃꯅꯨꯡꯗ ꯄꯥꯏꯁꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯎꯆꯦꯛ ꯃꯃꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯎꯆꯦꯛ ꯉꯧꯕꯤ ꯂꯩꯕ ꯎꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯉꯧꯕꯤ ꯀꯩꯗꯧꯔꯦ? ꯂꯩ ꯃꯔꯛꯇꯒ ꯁꯥꯟꯅꯗ꯭ꯔꯕꯣ ꯉꯁꯤꯗꯤ? ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯁꯤꯅ ꯀꯩꯗꯧꯕꯒ ꯌꯥꯎꯔꯒꯦ ꯅꯍꯥꯛꯄꯨ? ꯎꯆꯦꯛ ꯉꯧꯕꯤꯅ ꯎꯆꯦꯛ ꯃꯃꯥꯗ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯆꯥꯅꯕ ꯊꯤꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒꯤ ꯆꯥꯅꯕ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯐꯠꯇꯕ ꯊꯕꯛꯅꯤ, ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯉꯧꯕꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯖꯤꯕꯁꯤꯡꯅ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ, ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯕꯅꯤꯀꯣ ꯍꯥꯏꯅ ꯎꯆꯦꯛ ꯉꯧꯕꯤꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯣꯡꯂꯒ ꯂꯩꯕꯁꯤꯡ ꯑꯗꯨ ꯎꯆꯦꯛ ꯉꯧꯕꯤꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫